Manipur Police Forest Department amadi Assam Rifles ke APUNBA team amana UKHRUL Police Station na KONBA Khamasom Chingshang Da Tharamba Popi Pambi kaya Yanthattuna Manghankhre HAIRI Police dagi phangba pau amana hai mafam adu de ekar samanga rom da Tharamba Popi Pambi sing Yanthattuna Manghankhre madugi Matakta mafam adu de lairamba loktang sang nipan sumai thadokna Manghankhre HAIRI nakal amaramda Kamjong district ki manung chana laiba Kasom Khulan Police Station na KONBA Molham Khulki ekar rom da Tharamba Popi Pambi sing police na Yanthattuna Manghankhre Popi thabada senaba miyoi ani Laikhoi sing Khuldagi fare HAIRI police na pharaba miyoi ani adudi Pamjuingam Riamai Chahi Kuntra amadi Life Sun Lanjha Chahi Kuntaretni Makhoi ani dagi thang amaga side bag amaga phagat pangamle amadi police na hiram asiga bari leina FIR amasu register tokre haina paus na makatari